Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau Gangimphaida ngarang Kuki volunteer Singna Senapati District Student Association gi luchingba khara fudakhre Kanglaipa punba kholawgi update gi lakhocharake Manipurda Churchanpur Fairjol na umangkok thokpada khwaidagi chang wangba district oire hairi BYFY gi Golden Jubilee thoram pangthokre fam paingaida tungda horakliba singi khallaga afaba thabak tawramsi MLA Mega Chandra Thobal District ki Yaripok Vishnu Naha da laiba Vishnu Naha Youth Federation Yaripok BYFY gagi Chahi Yankai Mapung Farakpagi Golden Jubilee Thoram ngasi club asigi playground na pangthokre Golden Jubilee Thoram aduda Wangkem Kendragi MLA Kaisa Mega Chandra na thoiba mitung BYFY gi President Anand Laishram na thoram mapu aduga Memorial Model Academy Yaripok ki founder Loitongbam Ronel amadi Leikai gi ahal kayana akhanaba mitung lensing oina sarugyaki Athoiba Mithunglen Club asigi Firal Chingkhatuna Haudokiba Thoram aduda club asigi President Secretary gi Thaupuram Singda amadi Leikai club ki damak Kathokuna Thabak Thauda Kaya Taukiba Miyoi Singda Citation amadi Lengyan P Khudol Tamduna Ikai Khumnaba Utki Thoramgi Dungi Warol Piraduna Club asigi President Anand Laishram na Phongdokibada Leikai Lamdam ama Chaukhatba Faba Khunai ama Sembada Club amagi Achoba Thaudang Lei Hana Club asigi Thaupuram Kaya bu Ikai Khumnaba Utpa oina chahi Yankai Mapung Farakpagi Numit Thoram asig Yamna Chamna Pangthokpani Athoiba Mithungi Warolda MLA K Mega Chandra na Club amana Leikai amada Loriba Thaudang Kaya bu Miyamna Thamladuna Aikoi Club ki Thaupuba Oigera MLA bu Oigera Adumak Thaupuduna Paiduna Leigadaba Nate Maramaduna ngasi Aikoina Fam Pairingaida Ngaihaki Oiba Wakal Thadoktuna Tungda Horakliba Mirol Singi Khalaga Afaba Thabak Tawramna Honagadabani Haiki Thauramatuda Association for Pauna Memorial Art and Rural Development Service ki Artist Singna Thang Tagi Kumaisu Utki Myanmar gi Sagan region gi Naga Self Administrator John da Chanaba Chinjak Phangdabadagi Christian lining chatpa Naga kaya Buddhist lining da onthoknare Sagang region gi Lahe Township cha leiba Christian lining chatpa Naga Khunja Chamri Rom local Buddhist lamboiba amagi mamangda Christian lining thadoklaga Buddhist lining chacharage haiduna wasak hallaga cheng chaki mateng panghalle Township asegi akoibada tariba Naga Khunja sing karigumba Buddhist lining thadolaga topa lining amuk chalakpa taragadi masana leiriba khol thadolaga chatpa haiba aiba charol khuyek pihalaba matung cheng chakna chingba fanganbagi thawong chathare Naga Self Administrator John election damai Paktuna parliamentary member fawbo oiramba amana phongdokpa matung inna Naga Khunja kaya Buddhist chaluraba matung loli fawnaba watpadagi hanagi Christian lining da amuk onthokningba kaya Yaudaba nate adubo Christian amuk chalagadi khuldagi tanthokpa yauna chairak kaya fangani kihanbadagi pamdrabasu pamdana Buddhist chatpa kaya yauri haujiki oina Myanmar manungda chathariba thawong asi sakti leiba kangbuna sakti leitaba singda makhoi apamagi matung ina chathanbagi thawongni khulgi oina yengnabada Christian lining chatpa sing sakti leiba Naga natraga sakti paiba singa naknaba oide Buddhist lining chatpa singna sakti leiba kangbuga samnaba maramna Christian lining chatpa khulgi chip sing Buddhist mong singa mateng pangnaraga chaba thakpa phangdabagi awaba mayoknariba adu koknaba thamba natraga nakoina nakihanbagi thawong kaya chathare haukiba chahi ahum asigi Sagang region gi Naga singna khundariba mafam singda mahai marong ningthina lokpa ngamkhidaba amadi leibang manunggi lana labukta chatuna law uba ngamdaba kayana maram oiraga chaba phangdaba chak tangbagi awaba mayoknabani asigumba khulsing asida Buddhist lamboiba sing changsinduna chaba phangdaba sing chak pijaba amadi chengchak mateng pangnaba juntagi kangbuda haijarubagi local infantry battalion number 272 na Myanmar gi currency chart million tara rongi mamal oigadaba chengchak Hawai acha thau thum amadi atai mana masing kaya pirakhi hairiba chinjak sing Buddhist lamboiba singna Naga khul singda laktuna Buddhist lining onthokpa kangbu singda lemna fangali lining onthokta kangbu gi oinadi chinjaki mateng amata fangande ningsingba yabadi Naga singna lengak chaba Sagang division gi lamsing asida kumja 1980 gi mamangda Naga sing Buddhist lining chatpa natraga Naga mapamapu singi lining chatpana ayamba oiramki adubu 1985 ta Christian missionary sing Naga gi area da changlakpadagi pak chawna Christian lining chatpa horaki 1994 da matam adugi state law and order restoration council haina khangnaba junta gi lengakna Naga khul khudingmakta Christian lining chatkera chatloiba khul khudingi Buddhist monastery amamam thamgadabani haiba yathang tauthaduna Buddhist laisang sing namduna sahanki tungda Buddhist lining da olakpa singda akhanaba khudongchaba kaya fanganki handakna amuk juntagi maikaidagi
Nagagi khulsingda changduna churchnachingba leirambasing thugaibaga loinana Christian luchingba kaya faraga jailda thamjinba thawong kaya chathabagi mathakta chaba thakwa phanghandana chakhau mari thadattuna laki asumna chaba phangdabadagi awaba mayoknariba naga khul kayada Buddhist lamboibasing michamsing mating pangnaba tharakpagi mingda namduna lining olhanbagi thawong chathari.